ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯀꯣ ꯑꯃꯁꯨꯡ UCMꯅ ꯁꯤꯟꯗꯨꯅ ꯑꯊꯧꯕꯁꯤꯡꯒꯤ ꯌꯥꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯩꯀꯨ ꯄꯥꯠꯇ ꯗ ꯒ꯭ꯔꯦꯠ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Government of India natraga kanagumba furum amatana Manipur thugainanabagi manglakanu haina Observation Committee ke Chairman Khairoizam Nandu Luwangna cheksinna thamkhre. Government of India na Manipur thugainabagi lalong chathabani haibasi June 19 na aikhoida hanjin khanghallaga lakli haina Observation Committee ki Vice Chairman YK Dhirena phondarakli. Issue ama thorakpada ban blockade tawbagi mahut issue adugi achumba wayal fangnanaba amade furuk masal gi marakta yengthinaraktana hotnaminabana hena pai haina Lok Sabha member Dr. Angumcha Bimol Apoizamna phondakhre. Ministry of Finance na state asigi tongan ba project singgi lupa crore chamanga special assistant oina kaithokna ba warek longte haidi. Air India ki aircraft ama Ahmedabad ta kaikiba numit adudagi hauzik fawbada Air India ki Dreamliner flight humfu taruk technical amasung operational issues singna marum oiraga cancel tawkhre hari. Amadi Ahmedabad plane crash ta laikhidabi kangpokpidagi cabin crew Lamnungthem Singh Songi DNA test loiduna mahakki thawai yaujba hakchang imung manungda sinakhre hari.